ꯀꯔꯤꯒꯨꯝꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃ ꯇꯧꯔꯛꯄꯗ ꯆꯥꯔꯝꯗꯥꯏꯗ ꯆꯥꯂꯨꯛ ꯃꯄꯥꯟ ꯑꯁꯤꯗ ꯈꯨꯠꯇ ꯏꯁꯤꯡ ꯑꯗꯨ ꯍꯥꯞꯄꯒ ꯀꯣꯏꯅ ꯆꯥꯂꯨꯛꯀꯤ ꯑꯀꯣꯏꯕꯁꯤꯗ ꯇꯧꯔꯀꯥꯟꯗ ꯅꯥꯀꯟꯗꯨꯗ ꯂꯩꯄꯥꯛꯇꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯆꯥꯒꯗꯕ ꯆꯥꯂꯨꯛꯇꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯌꯥꯝꯕ ꯍꯥꯞꯄꯤ ꯇꯣꯉꯥꯟꯅ ꯂꯩꯄꯥꯛꯇ ꯊꯥꯗꯣꯛꯑꯦ ꯀꯅꯥꯒꯨꯝꯕꯅ 3 ꯊꯥꯗꯣꯛꯄ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕꯅ ꯑꯃꯗ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯌꯥꯎꯏ ꯃꯍꯥꯛꯀꯤꯗꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯤ ꯃꯤꯅꯨ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯥꯛꯊꯣꯛꯏꯅꯦꯅ ꯃꯥꯅ ꯈꯜꯂꯒ ꯑꯐꯕ ꯑꯁꯦꯡꯕ ꯑꯗꯨ ꯆꯥꯔꯤꯕꯅꯦꯗꯅ ꯇꯧꯔꯤꯕꯅꯤ ꯊꯪꯅꯕ ꯃꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯏꯁꯤꯡ ꯆꯥꯏꯊꯣꯔꯛꯄꯗ ꯂꯩꯄꯥꯛꯇꯨ ꯀꯣꯏꯅ ꯃꯥꯅ ꯃꯥꯒꯤ ꯆꯥꯂꯨꯛꯇꯨꯗ ꯀꯣꯏꯅ ꯆꯥꯔꯛꯑꯕꯅꯤ ꯏꯁꯤꯡꯗꯨ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯊꯥꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯨ ꯈꯨꯠꯅ ꯃꯇꯨꯝ ꯍꯥꯞꯇꯅ ꯊꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯂꯨꯛ ꯃꯄꯥꯟꯗ ꯆꯥꯛ ꯊꯥꯕꯅꯣ ꯍꯥꯏꯕꯁꯦ ꯈꯟꯊꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯤ 50 ꯆꯥꯝꯃ ꯆꯥꯕꯗꯨꯗ ꯂꯣꯏꯅꯃꯛꯅꯅꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯂꯣꯏ ꯊꯥꯅꯔꯦ ꯂꯣꯏꯅꯃꯛꯅ ꯊꯥꯔꯒꯗꯤ ꯃꯗꯨꯗ ꯃꯥꯡꯍꯜꯂꯤꯕ ꯆꯥꯛꯁꯦ ꯍꯦꯟꯖꯥꯡꯁꯦ ꯆꯥꯂꯨꯛ ꯑꯆꯧꯕ 2-3ꯗꯤ ꯁꯣꯏ ꯊꯣꯛꯑꯝꯒꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯕꯨꯛ ꯊꯟꯕꯁꯨ ꯌꯥꯏ ꯀꯔꯤꯒꯤ ꯊꯥꯕꯅꯣ ꯈꯔꯅ ꯊꯥꯏ ꯃꯤꯅꯨ ꯆꯪꯉꯛꯇꯅꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯍꯨꯝ ꯑꯐꯕ ꯐꯠꯇꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯪꯉꯛꯇꯅꯕ ꯊꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯈꯔꯅ ꯃꯐꯝꯗꯨ ꯂꯩꯔꯝꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯂꯥꯏꯃꯨ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯒꯤ ꯊꯥꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯗꯒꯤ ꯀꯔꯤꯝ ꯊꯥꯗ꯭ꯔꯁꯨ ꯌꯥꯕ ꯑꯃꯈꯛꯇꯪ ꯃꯌꯥꯝ ꯅꯤꯡꯁꯤꯡꯖꯒꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯨꯈꯝꯗ ꯂꯥꯗ ꯆꯥꯔꯒ ꯑꯩꯅ ꯊꯥꯔꯤꯕꯗꯨꯅ ꯂꯩꯄꯥꯛꯇ ꯊꯥꯕ ꯍꯥꯏꯕꯁꯦ ꯍꯧꯅꯗꯕ ꯊꯕꯛꯅꯦ ꯃꯤꯇꯩꯅ ꯈꯨꯌꯨꯝ ꯂꯥꯏ ꯈꯨꯔꯝꯕꯗ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯊꯥꯗꯣꯛꯄ ꯐꯥꯎꯕꯗ ꯂꯥꯁꯦꯠꯇ ꯍꯥꯞꯄꯒ ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯉꯥꯛꯅꯤ ꯂꯥꯗ ꯍꯥꯞꯄꯒ ꯂꯣꯏꯅ ꯊꯥꯗꯣꯛꯑꯦ ꯑꯩꯈꯣꯏꯗꯤ ꯂꯩꯄꯥꯛꯇ ꯊꯥꯗꯔꯒ ꯂꯩꯄꯥꯛꯇꯒꯤꯗꯣ ꯈꯨꯜꯂꯒ ꯆꯥꯎ ꯍꯥꯏꯗꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯪ ꯂꯥ ꯃꯆꯦꯠ ꯂꯧꯔꯒ ꯊꯥꯔꯒ ꯇꯧꯕ ꯌꯥꯎꯏ ꯃꯗꯨ ꯀꯅꯥꯝ ꯇꯧꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯄꯥꯛ ꯂꯣꯏ ꯊꯥꯅꯔꯦ ꯇꯧꯕ ꯌꯥꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯆꯥꯒꯗꯧꯔꯤꯕ ꯊꯛꯀꯗꯧꯔꯤꯕ ꯄꯨꯂꯞꯁꯦ ꯃꯥꯂꯦꯝ ꯏꯃꯥꯗ ꯄꯨꯂꯞ ꯀꯠꯊꯣꯛꯄꯤꯌꯨ ꯍꯦ ꯄꯂꯦꯝ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯆꯥꯒꯗꯕ ꯊꯛꯀꯗꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯅꯣꯡꯃꯒꯤꯁꯦ ꯄꯨꯂꯞ ꯀꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯦ ꯃꯥꯂꯦꯝ ꯏꯃꯥꯗꯒꯤ ꯊꯣꯛꯄ ꯄꯣꯠꯇꯣ ꯑꯩꯅ ꯄꯂꯦꯝ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯑꯣꯏꯅ ꯊꯛꯄꯅꯤ ꯍꯥꯏꯗꯅ ꯀꯔꯤꯝꯇ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯄ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ ꯀꯔꯤꯝꯇ ꯆꯥꯏꯊꯣꯛ ꯈꯣꯠꯇꯣꯛꯄ ꯀꯔꯤꯝ ꯇꯧꯔꯨꯗ꯭ꯔꯕ ꯄꯨꯂꯞ ꯑꯣꯏꯅ ꯆꯥꯛꯁꯨ ꯌꯦꯟꯖꯥꯡꯁꯨ ꯏꯁꯤꯡꯁꯨ ꯄꯨꯂꯞꯇꯣ ꯃꯥꯂꯦꯝ ꯏꯃꯥꯗ ꯄꯨꯂꯞ ꯑꯣꯏꯅꯅꯦ ꯈꯨꯕꯥꯛ ꯆꯥꯛꯖꯧ 10 ꯂꯣꯟꯅꯔꯦ ꯍꯥꯏꯔꯒꯅꯦ ꯃꯥꯂꯦꯝ ꯏꯃꯥꯗ ꯄꯨꯂꯞ ꯀꯠꯊꯣꯛꯄꯤꯔꯒ ꯈꯣꯝꯂꯥꯡ ꯑꯣꯏꯅ ꯊꯛꯆꯔꯒꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯆꯥꯔꯒꯗꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯗ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯃꯤꯅꯨ ꯆꯪꯕ ꯉꯝꯗꯦ ꯈꯣꯏꯌꯨꯝ ꯀꯅꯥꯒꯤ ꯃꯤꯅꯨ ꯆꯪꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯅ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯃꯌꯥꯝꯁꯨ ꯀꯟꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯊꯪꯅꯕꯗ ꯄꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ